Dear Manipur, YouTube channel swing birba mampum nong po mukha na taram nok seri han badem na maru eba pawa makang leipa ki mera dagi lokot chage mi leina draba ku ki yum ani mai na sakre ngarang numidang pung mga ka minute kunrom taba matam dim Fall East ki hangang police station ki manung sana lamlong gai de leiba mi leina draba ku ki gi yum ani mai na sakre hari mai adu matau garam na sakla ki banu haiba ki khang bangam dre mai chak bogi paw hek phang bada manak adwaida leiba mi sing na Manipuri fire service ta paw bi bada ki kulai thuna fire service ke kangbu lak tu na mai kan bagi thabuk sataki matam sana mai kan bagi thabuk lokot ki badagi thangnana leiba yum singda amang ata thokide yum ani mai chakhiba asiga mari leinana hangang police station case ama lokotuna tijin humjin bagi thabuk sathakre hairi aduga mathangi update asina nongmai kapna bagi thabdokta NNCN IM gi kadar ama sokle Bharat lenga ka santi ki wari sanari Nagaland the best over lal hulub NNCN IM amadi jelerung United Front Jet UF ani ge marak tanga si nongmai kapna bagi thabdok thokre nongmai kapna basi da NNCN IM gi kadar ama nongmai na panduna sokle hairi nongmai kapna basi NNCN IM amadi Jet UF Janchui kangbu ani ki marakta thokibani ngasi nungtin pung amaga minute mangarom taba matamda Surasanpur district ki manung chanbar loktak project ki maning thangbada leiba tokpa kabui khul amadi Jaikulung village ani ki marakta thokibani nongmui kapna badu sawrakna pung amarom sathaki hari pawasin hai nongmui kapna bagi thaudok asi Jet UF ki domination area oiriba mafam da NNCN IM gi kangbu na sangphi silak padagi maike ani makta khuthok nakibani khuthok na badu da NNCN IM gi kadar ama nongmui na panduna sokhi masi matung da nakal ani makta nongmui kapalim naki makata na nakal ani makta sokapan amadi misimina yaubagi sab pau sapsaba phangma ngamdri video sing bibagi damak tamayam pung nong po mukha na thakachari ano update ki damak ta Dear Manipur YouTube channel na subscribe to biramu. Thank you.